So welcome back ma'am Manipulagical Trader channel asida ma'am utara maksari ko ado ma'am trader oininga ibai maram se kaigino na ma'am akhoni sum samlana nei nasi ko khigi ma'am na Lamborghini thawgre madi du yum sagat khre holiday resort ta si chat khre du trade taw have se si khak na te ko trading di lifestyle do khak pur ga sang birak pa trade ni na Lamborghini thawgre ka hayo ko chang birak pa ꯃꯁꯤ ꯌꯥꯝꯅ ꯁꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯗ꯭ꯔꯦꯅꯤꯡ ꯑꯣꯏꯕ ꯑꯃ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯥꯏꯀꯣꯂꯣꯖꯤꯗ ꯌꯥꯝꯅ ꯑꯦꯐꯦꯛ ꯇꯧꯕ ꯇ꯭ꯔꯦꯗꯔ ꯑꯃꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯗ ꯌꯥꯝꯅ ꯑꯦꯐꯦꯛ ꯇꯧꯕ ꯄꯣꯠ ꯑꯣꯏꯌꯦꯕ ꯁꯣ ꯑꯌꯥꯝꯕ ꯕꯤꯒꯤꯅꯔ ꯇ꯭ꯔꯦꯗꯔꯁꯤꯡꯁꯦ ꯑꯗꯨꯅ ꯀꯩꯗꯧꯋꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯂꯩꯇꯕꯅꯤꯅ ꯄꯩꯁꯥ ꯈꯤꯇꯪ ꯆꯪꯕ ꯗꯦꯟ ꯀꯩꯅꯣ ꯍꯥꯏꯒꯗ꯭ꯔꯥ ꯔꯤꯋꯥꯔꯗꯁꯨ ꯑꯟꯂꯤꯃꯤꯇꯦꯠ ꯔꯤꯋꯥꯔꯗ ꯐꯪꯕ ꯌꯥꯕꯅꯤꯒ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯞꯁꯟ ꯕꯥꯏꯡꯁꯤꯗꯩꯗ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯑꯩꯈꯣꯏ ꯀꯃꯦꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯞꯁꯟꯁꯦ ꯀꯃꯥꯏꯅ ꯇ꯭ꯔꯦꯗ ꯇꯧꯒꯅꯤ ꯍꯥꯎ ꯗꯨ ꯋꯤ ꯇ꯭ꯔꯦꯗ ꯑꯣꯞꯁꯟ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯛꯑꯦꯀꯣ ꯑꯗꯨꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯪꯉꯒ ꯑꯣꯞꯁꯟꯗ ꯗꯥꯏꯔꯦꯛ ꯍꯩꯖꯤꯟꯕꯗꯣ ꯗꯦꯠ ꯏꯁ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯁ ꯀ꯭ꯔꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟ ꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯗꯤꯁꯤꯖꯟꯅꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯁꯤ ꯇꯧꯗꯕꯤꯗ ꯃꯥꯔꯀꯦꯠꯀꯤ ꯗꯥꯏꯅꯥꯃꯤꯛꯁꯁꯦ ꯍꯥꯟꯅ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯅ ꯑꯣꯞꯁꯟꯗ ꯗꯥꯏꯔꯦꯛ ꯄꯥꯏꯕꯤꯒꯅꯨꯀꯣ ꯑꯩ ꯍꯥꯏꯖꯒꯦ ꯄꯩꯁꯥ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ ꯑꯣꯞꯁꯟꯗ ꯗꯥꯏꯔꯦꯛ ꯄꯥꯏꯕꯤꯒꯅꯨ ꯔꯤस्क ꯔꯤꯋꯥꯔꯗ ꯐꯖꯅ ꯍꯩꯇ꯭ꯔꯤꯉꯩ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯁꯦ ꯀꯔꯤꯅꯣꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯄꯤ&ꯜ ꯁ꯭ꯇꯦꯠꯃꯦꯟ ꯈꯔ ꯎꯠꯂꯛꯑꯒ ꯗꯦꯟ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯇꯣꯡꯕꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯈꯔ ꯎꯠꯂꯛꯑꯒ ꯃꯗꯨꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯩ ꯏꯃꯥꯟꯅꯕꯗꯤ ꯂꯥꯛ ꯑꯅꯤ ꯇꯣꯡꯈ꯭ꯔꯕꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯗꯨꯅ ꯏꯁꯥꯒꯤ ꯇ꯭ꯔꯦꯗꯤꯡ ꯗꯤꯁꯤꯖꯟꯗ ꯑꯦꯐꯦꯛ ꯇꯧꯍꯟꯕꯤꯒꯅꯨꯀꯣ ꯑꯗꯨꯅ ꯏꯃꯥꯟꯅꯕ ꯇ꯭ꯔꯦꯗꯤꯡ ꯃꯥ ꯀꯩꯅꯣꯒꯤ ꯄꯩꯁꯥ ꯁꯤ ꯂꯨꯄꯥ 50,000 ꯇꯣꯡꯕꯩ ꯊꯥꯒꯠꯂꯦ ꯂꯥꯛ ꯑꯃ ꯇꯣꯡꯕꯩ ꯊꯥꯒꯠꯂꯦ ꯍꯥꯏꯗꯣ ꯃꯥ ꯆꯍꯤ ꯀꯌꯥ ꯍꯣꯠꯅꯔꯝꯒꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯗꯨ ꯃꯥ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯔꯝꯒꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯀꯌꯥꯝ ꯌꯦꯡꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯈꯟꯕꯤꯌꯣꯕ ꯃꯥꯅ ꯇꯥꯜꯂꯒ ꯑꯁ ꯃꯥꯅ ꯉꯝꯃꯒ ꯑꯩ ꯀꯩꯗꯧ ꯉꯝꯃꯣꯏꯗꯣꯏꯅꯣ ꯀꯥꯏꯅ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯀꯔ ꯆꯠꯅꯗꯦ ꯁꯤꯗꯗꯤꯀꯣ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯣꯇꯤꯚꯦꯁꯟ ꯆꯠꯅꯩ ꯇꯧꯕꯇꯕꯨ ꯌꯨ ꯍꯦꯞ ꯇꯨ ꯕꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯏꯕ ꯃꯊꯧ ꯇꯥꯏꯀꯣ ꯁꯥꯏꯀꯣꯂꯣꯖꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯦꯅꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯄꯥꯜꯂꯨ ꯅꯪ ꯑꯦꯅꯤ ꯀꯩꯅꯣ ꯇꯧꯕ ꯁꯣꯜꯋꯦ ꯁꯤꯖꯤꯟꯅꯧ ꯕꯠ ꯅꯪꯒꯤ ꯁꯥꯏꯀꯣꯂꯣꯖꯤ ꯆꯨꯝꯗꯕ ꯇꯥꯔꯒꯗꯤ ꯌꯨ ꯑꯥꯔ ꯅꯣꯠ ꯒꯣꯏꯡ ꯇꯨ ꯁꯛꯁꯤꯗ ꯏꯟ ꯗꯤꯁ ꯐꯤꯜ ꯑꯣꯐ ꯑꯦꯛꯁꯄꯔꯇꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯉꯝꯃꯣꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯃꯗꯨ ꯅꯠꯇꯕꯤꯗ ꯃꯤ ꯑꯃꯒꯤ ꯀꯩꯅꯣ ꯎꯔꯒ ꯋꯦꯜꯊ ꯎꯔꯒ ꯗꯦꯟ ꯃꯥꯒꯤ ꯀꯩꯅꯣ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯎꯔꯒ ꯆꯪꯉꯛꯄꯗꯣ ꯃꯗꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯆꯪꯉꯛꯇꯣꯏꯅꯤ ꯐꯥꯔꯁꯇꯣ ꯑꯗꯣ ꯆꯪꯉꯛꯑꯀꯥꯟꯗꯁꯨ ꯀꯩꯗꯧꯋꯤ ꯂꯥꯛꯑꯒ ꯍꯦꯛꯇ ꯈꯨꯗꯛꯇ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕꯗꯣ ꯃꯗꯨꯗꯤ ꯇꯧꯕꯤꯒꯅꯣꯕ ꯐꯥꯔꯁ ꯃꯥꯔꯀꯦꯠꯇ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯕꯤꯌꯨ ꯗꯣꯛꯇꯔ ꯑꯃ ꯇꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯍꯤ 5 ꯍꯥꯏꯅ ꯆꯪꯉꯤꯀꯣ ꯗꯣꯛꯇꯔ ꯇꯝꯕ ꯏꯟꯖꯤꯅꯤꯌꯔ ꯇꯝꯒꯦ ꯍꯥꯏꯔꯗꯤ ꯆꯍꯤ 4 ꯄ꯭ꯂꯁ ꯁꯝꯊꯤꯡ ꯆꯪꯉꯤꯀꯣ ꯏꯟꯇꯔꯟ ꯄꯨꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯦꯛꯁꯄꯔꯇꯤꯁ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯆꯪꯅꯔꯤꯅꯦꯕ ꯑꯗꯨꯒ ꯍꯦꯛ ꯆꯪꯉꯛꯄꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯑꯃ ꯍꯦꯛ ꯆꯪꯉꯛꯄꯒ ꯄꯩꯁꯥ ꯍꯦꯛꯇ ꯄꯥꯏꯒꯅꯤꯅ ꯈꯟꯕꯁꯦ ꯁꯤꯃꯁꯨ ꯊꯥꯗꯣꯛꯄꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯇꯝꯕ ꯂꯥꯏꯔꯤꯛꯇ ꯍꯦꯛ ꯇꯝꯕ ꯍꯧꯕ ꯑꯩ ꯄꯩꯁꯥ ꯊꯣꯛꯄꯗꯤ ꯊꯣꯛꯇꯦꯗꯅ ꯀꯥ ꯍꯦꯟꯅ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯂꯔꯅꯤꯡ ꯐꯦꯁ ꯈꯔ ꯂꯩꯕꯁꯤꯗ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯏ ꯊꯣꯛꯇꯕ ꯌꯥꯏ ꯃꯗꯨꯒꯤ ꯄꯩꯁꯥ ꯊꯣꯛꯅꯅꯕ ꯂꯝꯕꯤ ꯑꯃ ꯍꯥꯟꯅ ꯊꯤꯕꯤꯍꯧꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯁꯦ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯔꯤꯛꯁꯁꯦ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨ ꯀꯦꯟ ꯑꯣꯐꯔ ꯑꯗꯔ ꯑꯣꯞꯁꯟ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯤꯇꯤ ꯇꯧꯔꯝꯕꯗꯒꯤ ꯁ꯭ꯋꯤꯡ ꯑꯣꯟꯈꯠꯂꯛꯄ ꯇꯞ ꯇꯞꯅ ꯁꯨꯝ ꯇꯧꯕ ꯌꯥꯏꯗꯅ ꯑꯗꯨꯒ ꯐꯣꯔꯦꯛꯁ ꯁꯥꯟꯅꯔꯛꯄ ꯇꯞꯅ ꯌꯥꯏꯀꯣ ꯕꯠ ꯑꯗꯨ ꯅꯠꯇꯕꯤꯗ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯥꯟ ꯆꯣꯡꯕ ꯍꯩꯇꯉꯥꯏ ꯁꯃꯨꯗ꯭ꯔ ꯂꯥꯟꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯄꯤꯌꯨꯀꯣ ꯑꯁꯤꯅꯤ ꯑꯩ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯪꯉꯛꯄꯗꯣ ꯑꯣꯞꯁꯟ ꯍꯥꯟꯅ ꯍꯦꯛꯇ ꯇꯝꯅꯤꯡꯉꯤ ꯍꯥꯏꯅ ꯇꯝꯕꯤꯒꯅꯨ ꯑꯣꯞꯁꯟꯗꯨꯗꯤ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯀꯅꯤ ꯁ꯭ꯇꯦꯖ ꯕꯥꯏ ꯁ꯭ꯇꯦꯖ ꯂꯥꯛꯀꯅꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯇꯥꯛꯀꯅꯤ ꯔꯤꯁꯛ ꯃꯦꯅꯦꯖꯃꯦꯟ ꯇꯥꯛꯀꯅꯤ ꯑꯗꯨ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯊꯥꯒꯠꯂꯛꯀꯅꯤ ꯊꯥꯒꯠꯂꯤꯕ ꯄꯣꯠꯁꯦ ꯗꯤꯁ ꯋꯤꯜ ꯕꯤ ꯃꯣꯔ ꯗꯦꯟ ꯏꯅꯐ ꯀꯣ ꯑꯩ ꯁꯤꯒꯤ ꯂꯤꯚꯤꯡ ꯄ꯭ꯔꯨꯐ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯥꯏꯅ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯈꯔ ꯇꯝꯈ꯭ꯔꯒ ꯗꯦꯟ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯈꯔ ꯇꯝꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ ꯇ꯭ꯔꯦꯗꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯣꯏꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯗꯦꯟ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯆꯪꯕꯤꯌꯨ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅꯅꯦ ꯇ꯭ꯔꯦꯗꯤꯡꯗ ꯑꯟꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯃꯥꯡꯒꯗꯕ ꯃꯤꯁꯇꯦꯛ ꯃꯌꯥꯝ ꯇꯧꯕꯗꯣ ꯃꯗꯨ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯁꯝꯂꯞꯄ ꯋꯥꯔꯣꯜꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯊꯝꯖꯒꯦ ꯈꯟꯖꯕꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯔꯤꯁꯛ ꯃꯦꯅꯦꯖꯃꯦꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯁꯨꯄꯔ ꯇ꯭ꯔꯦꯗꯔ ꯍꯥꯏꯅ ꯇꯧꯕꯗꯣꯀꯣ ꯁꯨꯄꯔ ꯇ꯭ꯔꯦꯗꯔ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯍꯪꯉꯛꯑꯦ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯀ꯭ꯋꯤꯇꯤꯗ ꯗꯥꯏꯔꯦꯛ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯣꯞꯁꯟ ꯇꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯣꯞꯁꯟꯒꯤꯗꯤ ꯀꯩꯅꯣ ꯁ꯭ꯇꯗꯤ ꯂꯦꯇꯔꯋꯔds ꯑꯥꯐꯇꯔꯋꯔꯗ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯣꯞꯁꯟꯗꯨꯁꯨ ꯑꯃꯨꯛ ꯇꯝꯃꯛꯈꯤꯅꯤꯀꯣ ꯇꯞ ꯇꯞꯅ ꯇꯝꯃꯛꯈꯤꯅꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯂꯥꯛꯀꯗꯕ ꯄꯣꯠꯅꯤꯀꯣ ꯑꯗꯨꯅ ꯍꯥꯟꯅ ꯍꯦꯛꯇ ꯈꯣꯡꯕꯥꯟ ꯀꯥꯟꯕ ꯍꯦꯛꯇ ꯁꯃꯨꯗ꯭ꯔ ꯀꯥꯟꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯨꯄꯔ ꯇ꯭ꯔꯦꯗꯔꯗ ꯇꯧꯔꯤꯁꯦ ꯑꯩꯅ ꯐꯟ ꯇꯧꯗꯣꯏꯅꯤꯀꯣ ꯄꯩꯁꯥꯁꯦ ꯑꯩꯅ ꯐꯟ ꯇꯧꯗꯣꯏꯅꯤ 2,000 ꯍꯥꯞꯇꯣꯏꯅꯤ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯀꯣꯆꯀꯤ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨ 2,000ꯁꯦ ꯍꯥꯞꯄꯅꯤ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃ ꯊꯝꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯁꯦ ꯁꯤꯗ ꯂꯣꯏ ꯑꯞꯗꯦꯠ ꯇꯧꯅꯒꯅꯤ ꯂꯣꯏ ꯇꯥꯛꯀꯅꯤ ꯇꯥꯛꯑꯕ ꯃꯇꯨꯡꯗ ꯅꯣꯏ ꯀꯩꯅꯣ ꯆꯪꯕ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ
ꯃꯥꯔꯀꯦꯠꯇ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯀꯥꯟꯗ ꯑꯩ every one of them ꯒꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯅꯤ ꯃꯌꯥ ꯍꯥꯞꯄꯅꯤ ꯏꯀ꯭ꯋꯤꯇꯤꯗ ꯁꯥꯟꯅꯔꯒꯗꯤ ꯁꯥꯟꯅꯍꯟꯕꯒꯤ ꯃꯔꯝꯁꯨ ꯂꯩ ꯀꯣ ꯔꯤꯁꯛ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯂꯩꯇꯅꯕ ꯈꯣꯠꯇꯅꯕ ꯑꯁꯤꯅ ꯃꯥꯔꯀꯦꯠꯁꯦ ꯍꯥꯟꯅ ꯏꯟꯚꯦꯁ ꯃꯥꯡꯕ ꯃꯇꯝꯗ ꯆꯥꯎꯅ ꯃꯥꯡꯅꯤꯡꯕ ꯄꯤꯛꯅ ꯃꯥꯡꯅꯤꯡꯕ ꯍꯥꯏꯕꯗꯣ ꯄꯤꯛꯅ ꯃꯥꯡꯍꯟꯒꯦ ꯇꯧꯕꯅꯤꯀꯣ ꯃꯥꯡꯉꯁꯨ you will be learning from that ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯕꯦꯁ ꯑꯣꯐ ꯗ ꯕꯦꯁ ꯇ꯭ꯔꯦꯗꯔ ꯑꯅꯤ ꯈꯟꯒꯅꯤ ꯑꯗꯨꯗ 30,000 ꯑꯃ ꯍꯥꯞꯄꯒꯅꯤ ꯑꯦꯀꯥꯎꯟꯗ ꯗꯦꯟ 30,000 ꯑꯃ ꯍꯥꯞꯀꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯀꯩꯗꯧꯕꯩ ꯍꯥꯞꯄꯤꯅꯣ ꯑꯍꯥꯟꯕꯒꯤꯗꯨꯗꯤ 2 months ꯑꯃ ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯔ ꯇꯧꯗꯣꯏꯅꯤꯀꯣ ꯑꯩ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯅꯤ ꯈꯛ ꯍꯥꯞꯄꯒ ꯃꯥ ꯀꯃꯥꯏꯅ ꯇ꯭ꯔꯦꯗ ꯆꯪꯉꯤ ꯀꯃꯥꯏꯅ ꯑꯦꯟꯇ꯭ꯔꯤ ꯂꯧꯏ ꯀꯃꯥꯏꯅ ꯑꯦꯛꯖꯤꯠ ꯂꯧꯏ ꯗꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯨꯜꯁ ꯁꯦꯠ ꯑꯣꯐ ꯔꯨꯜꯁ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ ꯑꯗꯨ ꯐꯣꯂꯣ ꯇꯧꯗꯕ ꯃꯤꯗꯣ ꯑꯩ ꯑꯗꯨꯝ ꯀꯤꯛ ꯇꯧꯖꯒꯅꯤꯀꯣ ꯁ꯭ꯇ꯭ꯔꯤꯛ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝ ꯆꯪꯕꯅꯤꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯨ ꯑꯦꯛ ꯑꯣꯏꯅ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯃꯊꯛ ꯑꯣꯏꯒꯦꯔꯥ ꯑꯩ ꯃꯈꯥ ꯑꯣꯏꯒꯦꯔꯥꯀꯣ ꯃꯗꯨꯃꯗꯤ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯌꯥꯗꯦ ꯌꯥꯝ ꯊꯤꯅꯁꯨ ꯆꯩꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯣꯅꯦꯁ ꯑꯣꯏꯕ ꯇ꯭ꯔꯦꯗꯔ ꯑꯃꯃꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯣꯏꯕꯁꯦ ꯂꯔꯅꯤꯡ ꯂꯣꯏꯔꯀꯥꯟꯗ ꯂꯥꯛꯀꯅꯤꯕ ꯈꯨꯗꯛꯇ ꯑꯩ ꯄꯩꯁꯥ ꯊꯣꯛꯀꯅꯤ ꯍꯦꯛ ꯆꯪꯉꯛꯄ ꯄꯩꯁꯥ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯟꯕꯤꯒꯅꯨ ꯑꯥꯐꯇꯔ ꯑꯩꯒꯤ ꯁ꯭ꯇꯦꯖꯦꯁ ꯈꯔ ꯂꯥꯛꯈꯤꯅꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯦꯁ ꯃꯇꯨꯡ ꯏꯟꯅ ꯇꯞ ꯇꯞꯅ ꯂꯥꯛꯀꯗꯕ ꯄꯣꯠꯅꯤ ꯁꯤꯗ ꯆꯣꯡꯕ ꯌꯥꯄꯣꯟꯇꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯨꯄꯔ ꯇ꯭ꯔꯦꯗꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ 3.0ꯅꯤ ꯊꯥꯔꯠ ꯕꯦꯁ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯗ ꯌꯥꯎꯕꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯌꯥꯎꯁꯟꯕꯤꯔꯛꯎ ꯑꯗꯣ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯟꯇꯦꯁ ꯁꯨꯄꯔ ꯇ꯭ꯔꯦꯗꯔ ꯀꯟꯇꯦꯁꯁꯦ ꯁꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯍꯥꯞꯄꯗꯣ ꯍꯥꯞꯆꯤꯜꯂꯒ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯅꯕ ꯌꯥꯕ ꯃꯑꯣꯡꯗꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯇ꯭ꯔꯦꯗ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯗꯔ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯁꯥꯒꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯄꯤꯖꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯛꯈꯤꯅꯤ ꯗꯦꯟ ꯄ꯭ꯔꯥꯏꯁ ꯁꯦꯛꯁꯟꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯗ ꯇꯧꯒꯅꯤ ꯄ꯭ꯔꯥꯏꯁ ꯁꯦꯛꯁꯟ ꯁꯤꯖꯤꯟꯅꯔꯒ ꯔꯤꯁꯛ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯥꯏꯅ ꯔꯤꯁꯛ ꯂꯧꯒꯅꯤ ꯗꯦꯟ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯈꯛ ꯍꯥꯞꯄꯒ ꯑꯩ ꯇ꯭ꯔꯦꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯕꯤꯒꯤꯅꯔ ꯇ꯭ꯔꯦꯗꯔ ꯑꯃ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤꯒ ꯍꯥꯏꯕꯁꯦ ꯗꯦꯠ ꯋꯤꯜ ꯕꯤ ꯇꯣꯠ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅꯃꯛ ꯇꯥꯛꯑꯅꯤꯀꯣ ꯑꯩꯈꯣꯏ ꯁꯨꯄꯔ ꯇ꯭ꯔꯦꯗꯔ ꯉꯁꯥꯏꯒꯤ ꯀꯣꯔꯁꯁꯤꯗ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯤꯈꯩꯗꯤ ꯑꯣꯐꯂꯥꯏꯟ ꯇꯧꯒꯦꯔꯥ ꯑꯣꯟꯂꯥꯏꯟ ꯇꯧꯒꯦꯔꯥ ꯑꯗꯨꯝ ꯌꯥꯎꯁꯟꯕꯤꯔꯛꯑꯣ ꯑꯗꯨ ꯌꯥꯎꯁꯟꯈꯤꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯥꯔꯛꯑꯅꯤꯀꯣ ꯃꯟꯗꯦ ꯅꯨꯃꯤꯠꯇꯒꯤ ꯍꯧꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯅꯕꯀꯣ ꯑꯗꯨ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯒ꯭ꯔꯨꯞꯇꯁꯨ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯑꯩꯅꯀꯣ ꯃꯌꯥꯝ ꯒ꯭ꯔꯨꯞꯇ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯑꯦꯗꯃꯤꯁꯟ ꯍꯦꯛ ꯇꯧꯕꯒ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯍꯥꯏꯗꯤ ꯒ꯭ꯔꯨꯞꯀꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯕꯨꯗꯤ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯃꯌꯥꯝ ꯌꯥꯎꯅꯤꯡꯕꯁꯤꯡꯒꯤ ꯑꯣꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯑꯦꯗꯃꯤꯁꯟ ꯍꯦꯛ ꯇꯧꯕ ꯀꯥꯟꯗ ꯑꯅꯧꯕ ꯒ꯭ꯔꯨꯞ ꯑꯃ ꯍꯥꯡꯉꯒ ꯃꯌꯥꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯗꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯔꯅꯤꯡ ꯇꯧꯕꯁꯦ ꯍꯧꯔꯁꯤ ꯍꯥꯏꯕꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ